अहमद मरोइब पाउ पिजरी मेनपेक्ना लाउथोकिबा खोंजंगबु सौगलदुना कैथेल फांबे इमासिंगना वाकट खोंगचत चनबा थौरांगलिंगाई पुलिसना थुगाइख्रे मियाम की मायोक्ता सेंटर न थबक तौरकनगदे मणिपुर डेमोक्रेटिक अलायंस अमदे शिवसेना मणिपुर न मियाम गा लोइनना थेंगनगने हाइना एमडीए की कन्वीनर एम तोम्बिना फोंदोखरे अमदे जापान की प्राइम मिनिस्टर शिंजो अबे की मणिपुर खोंगसत की मांग ओइनेना इंडिया पीस मेमोरियल अमदे इम्फाल पीस म्यूजियम की अकोइबदा सेंजिन साजनबे की थबक कन्ने सथरी खुरुमजरी टाइम्स ऑफ मणिपुर न्यूज इंग्लिश सिंबु तराम नोक्चरी हौजिक मैम द पाउ संतोन पिजरी सीएबी की मायोक्ता मेनपेक न लाउथोकिबा खोंजंग सिंग सवलदुना टेम्पररी इमा कैथेल नंबर 4 गे पॉटफम फंबे इमा सिंगना नोंमगी सिंथा लेप्तुना वाकट खोंगचत अमा बीटी रोड परिंग द चनब थौरांगलिंगाइदा पुलिस की माइकेदगे अथिंग पिरकपदगे खोंजंग लोइसिंग पुलिस अनिगी मरकता चाउना उंखनब थोखरे पुलिस की अथिंग लैना लैना पॉटफम फंबे इमा सिंगना वाकट खोंगचत अदु चनब होनखे मदुदा पुलिस का अवाय अखुमसु तौनखे तुंगदा वाकट खोंगचत अदु चतहनखिदे ngasi sangsin ki bakhongjang aduga mari lenena temporary market number 4 gi president ningombam ibem halna wafam kaya TOMTV da thamlakhe अखोई इंडिया सिटीजन नि हायरगा डेमोक्रेसी चटप लेबाक नि हायरगा अखोइना करिगुम्बा मा खोइबु राइट लेहन्द्रि सि करिगि नोबा अखोइगी वाकत ngakta अखोइ अमतसु ताबिदे हयेंना अमा थोलकनी हांगचेत नमते वाना अमतसु लोइसलो असोमदा लम खरे योंथोकनी असोमदा खरे योंथो असोमदा खरे बिथोकनी अदुगा अखोइ सिद वाम हाइबसु ताबिरोय अदु मयाम सिगी पेनदब मयाम दो अदुगी थवाइजे पोक पोक चाक्तनाने अखोइ मयाम से हेक्ता सिरसु न थोलइने अखोइजे Nakalamoromda temporary market number 4 ge ima potfam fambi singna kaithel ge akoiba mafam singda famba dukan sing thong lonsin na honarakpada police ka akan mamong da mungna khi Manipur da CAB sanaba yaroi haiduna menpek na sangsinglapa khongjang gi saruk amoina menpek na hayek ayuk angan bedage kaukhiba pung yangkhai gi sinthalapagi khongjang da thangmaiban United Club TUC na mapung fana sawgatkani haida TUC gi president Pratap Laisang Themna phongdorokle ngasi nagamapal kangjabi lampakta leiba club asigi sanglen da pangthokpa paumi singa unaba amada mahana makha taraduna menpek na kauriba sinthalapagi khongjang asi leibaki oiba asoba issue ama oibana khongjang asi da sawgatpa tangai fadabani Kongjang asigi manungda thangmaiban ge akoibada leiriba miyam naharol mahiroi maira paibi punamakna kongjang asi mapung phana sogat piyu kongjang manungda dukan asingba hangbiganu lining laison gi tangai fadaba thabak thorom natana sintha khudibak lepiyu adumoinamak media amade atopa tangai fadaba lakpa singi oinadi apanba pibiganu haina mahana makha takhi Thailand United leiriba club sing apunba body na akoi हाइरिबा मेन पेक की खोंजंग असि लेबाक की अचौब इशू ओइबनिना मसी मणिपुर की तुंगी मिरोन की दमकता खल्ल कांदा तौरिबा खोंजंग असि दा सरुक चपचाना मदुगी अखोइना लौरइबा फिरेपता अखोइ चपचाना सपोर्ट तौगनी मदुदा फत्तनुदा थोलबदी मदु मसा मसा की दायित्व ओइजगदबनी तौदबु धर्म कर्म मागी तौदब यादबा थबकसिंगी दमकता अखोइ मदुदी अथोइगी वॉलंटियर सिंग मदु कोंथोकपियो मदुगा मीडिया सिंग अनायक मैम लाख मतमददी मदु अखोइ फायर ब्रिगेड अदगी सिगुंबा लाख मतमददी अखोइ कोंथोकपियो CAB gi matangda home minister na pirakliba thajaba sigi matungda kari lai haibadu amukta yengminakhisi karigumba miyam gi mayokta center na thabak toroklagadi Manipur Democratic Alliance amadi Shivsena na miyam ga loinena thengnagani haina MDA gi convener M Tombina phongdokre wafam singa si babuparada leiba Shivsena gi office ta pangthokpa paumi singa unaba amada phongdokibani MDA gi co-convener A Khagendra Susaru yakiba paugi mifamaduda convener A Tombina makha taraduna Haukiba December 3 gi numidangda state asige chief minister yauna political party kya gi lusingba sing menpek ki thaupuba sing yauna Assam House ta home minister Amit Shah ga unaduna CAB gi matangda wafum kya thamke numit aduda home minister gi maung amadi mahangna pirakhiba thajaba adu home minister ama oina oida bangang kadaba mande mahangna pirakhiba adu kadai fawba thabak to onthor kadage haibadu amukta yengminakhisi Hojik miyamna sangsinliba khongjang asidi adumak sangsinsi karigumba home minister na pirakliba thajaba asigi mayokta thabak tawraklagadi MDA amadi Shivsena na tumina leiroi amaromda Japan gi prime minister amadi India gi prime minister na Imphal da lakadaba numit asida ban blockade na chingba tobiganu lusingba sing asi miyamna taramna oksi haikhe
मागी बॉडी लैंग्वेज अदु उबददी आई थाजब फावे मरमदना मनपुर डेमोक्रेटिक अलायंस अमदि शिवसेना की मागी दगी दे आउटकम अमतंग माना तौरिब थबक अदुगी फोल अमतंग आउटकम अमतंग गाइब चुम्मी हाइदना आईगी वखल अदुमाइन खंजे हाइबदि सिटीजनशिप अमेंडमेंट पास तौब कांदा मणिपुर की वाही अमत पलक्त्रबा वाही अमत खनरक्त्रबा अदुगा करिगुंबदा सनघरबगी पास तौखरब मतुंगददी मधुगी आउटकम अदु लाखुददी मणिपुर मियामगी मतेंग लौरगा लेरिबा संस्थान मियामगी मतेंग लौरगा अखोइसु तौहम थौग थबक अदु चाप साना अखोइ मियामग लोइनना अखोइ थेंनगनी पाउगी मिफम अदुदा सरुक याखिबा को कन्वेनर ए खागेंद्रना एमडीए की मेंबर अमना आईएलपी की मतांगदा मणिपुर हाई कोर्ट पीआईएल अमा थारगनी पालिबा सरकार सिना हौखिबा चही 1950 गी नवेंबर 19 दा मतमदुगी कमिश्नरना लौथोखिबा आईएलपी अदु अमुक हिंगतहनबा स्टेट कैबिनेट फॉर्मदुना वारेप लौब नत्रगा असेंबली दा खनदुना पास तौना बहोनबियो हाइखि माने एजुकेटिव की पावर द किबा एबोलिश तौखिबा पार्मी सिस्टम वेबना अखोइगी मणिपुर की कैबिनेट ना वारेप अमा लौरगा और नत्रगना असेंबली ना वारेप अमा लौरगा मसी रिवाइव तौरे हाइबगी कनोसे खोंथांगी लौभम थोकप्रा हाइना खले अदुगा अतुपा मना अखोइगी हाइरिबा इनलाइन पार्टी सिस्टम मसीगी मतंगदा अखोइगी मणिपुर डेमोक्रेटिक अलायंस की मरक्तगी मेंबर अमना अखोइ सुइनमकी पीआईएल थारने मणिपुर हाई कोर्ट पीआईएल मा थारनी मरमदी हाइरिबा एजुकेटिव पावर द कक्थटखिबा पार्टी सिस्टम से मसी अमुक हिंगहनबियो हाइबगे अखोइ मेंबर सिंग मरक्तगी अमगी ममिंगदा अखोइ सुइनमकी पीआईएल थारगनी अनीसुबा लंजाव की लानफम द थवाई कटखिबा मदि सोखिबा जापान के लानमिसिंग द इकाई खुमनबा उत्पोइना हाइकलेक तमनबा जापान की प्राइम मिनिस्टर शिंजो अबे अमदि भारत की प्राइम मिनिस्टर नरेंद्र मोदी की खोंगसेट असिगिदमक माइबम लोट पचिंग द लेबा इंडिया पीस मेमोरियल अमदि इम्फाल पीस म्यूजियम के अकोइबदा सेजिन साजिनबे की थबक कन चथरी हिरम मसिदा टॉम टीवी के अखनबा पाउंगदम अमा थासी की तांग तरागा तरेता भारत की प्राइम मिनिस्टर नरेंद्र मोदी अमदी जापान की प्राइम मिनिस्टर शिंजो अबे पुंखर की खोंगसता इम्फाल लाकदौरी प्राइम मिनिस्टर अनी की खोंगसत असिना माइबम लोकपसिंग द लेबा इंडिया पीस मेमोरियल द लेसु कटकनी अमदी इम्फाल पीस म्यूजियम द लेरिबसिंगसु येंगनी लेसु कटकदबा मफमसिंग असिदा वर्क्स डिपार्टमेंट अमदी आर्ट एंड कल्चर डिपार्टमेंट अनिना मपुंग ओइना सेमजिन साजिनबगी थबक कन्न सथरी थेंगलबदा थासिगी तराउमदोय फाउबी मनुंगदा लोइसिननबा अकनबा थबक कन्न फाइखली प्राइम मिनिस्टर अनी की खोंगसत असिना मणिपुर टूरिज्म फोरम अमदी सेकेंड वर्ल्ड वार इम्फाल कैंपेन येंगसिलिबा इम्फाल पीस म्यूजियम द संगदुना लाई ओइख्रबा मपा मपुसिंगी मफमदा इकाई खुमनबा उतकनी अमदी मफमदुदा उ सारसिंगसु थारमगनी मणिपुर टूरिज्म फोरम की प्रेसिडेंट KS कृष्णन फोंदोरपगी मतुंगिना लुसिंगबा अनी असिना इम्फाल द लाकपगा लोइनना माइबम लोकपसिंग द लेरिबा निंगसिंग खुबम असिदा लेसु कटपा अमसुंग इम्फाल पीस म्यूजियम असिदा लाक्तुना म्यूजियम असी येंगबा असिमक स्टेल असिगिदी यामना लाइबक फबनी हाइबगी वाफम सिंग थमलकी पृथ्वी द यामना तांगना थोकदबा अदुगुम्बा थौदो अमगी मनुंगदा अमा ओइरगनी अदु मसिमकना मणिपुर दा अखोइगी टूरिज्म की मपानोमदा अखोइगी जापानीज सिंग अखोइगी हेना पुसलकना वार की रिमेम्बरेंस टूरिज्म हेन पुसनबगी हयेंग मार्केटिंग तौरपदा मधुबु प्रमोट तौबदा यामना चावना मतेंग पांगदरा हाइबगी अचेत पथाजब लेजे अमतंग यौगे हेन खंजब अदुम मयाम लेबदु असिगी ऑनरेबल प्राइम मिनिस्टर अनीसि लांबदगी अमुक हेन मधु अखोइदा चावना माइ पाकपा अमु ओइगदरा हाइबगी थाजब थम कृष्णन मखा तारदुना म्यूजियम असिदा सेकेंड वर्ल्ड वार की मतमदा जापान की लामिसिंगना सिजिनरंबा पोलम कया थमली प्राइम मिनिस्टर अनी के खोंगसल असिना स्टेट असिदा मपान की मियोय कया लांगनबगी अचौबा मरम अमा सोइदना ओइरगनी हाइकी मणिपुर की 1944 की मार्च थादगिना जुलाई था अदाइबु सोकनाबा अदुगा मणिपुर दा सोकनरिबा अनिसुबा पृथ्वी की लंजाव कोइनदी मयाम जापान लानन खंगनबसी ब्रिटेन ना ब्रिटेन की ब्रिटिश वार म्यूजियम ना मोइगी ब्रिटेन की ओइनदी पृथ्वी की अनिसुबा लंजाव द बैटल ऑफ इम्फाल एंड बैटल ऑफ कोहिमा सी मोइगी ख्वाइदगी साथीबा लंजाव ने मोइनासु नमाइना लाउथोकपा अदुना मरम ओइरगा नॉट ओनली जापान की दनतना यूके दगी अलाइड फोर्सेस मयाम गिसु कमाइन तौतना सेकी बैटल ऑफ इम्फाल कोहिमा सिना चौबा लंजाव अमा कमाइना ब्रिटेन की ओइरिबनो हाइबगी येनिंगबगी अदुंबा जगासी येनिंगबगी अपाम लई अखोगी छात्र सिंगदा
Manipur gi history adi khangning basingda museum se la agadi Manipur gi maramda Japan land gi maramda khara makhai di khangbada adagi Manipur gi culture gi maramda khara makhai khangbada di khoi taseng na mating pangadra haibagi thajaba thamse Japan ki Prime Minister amadi Bharat ki Prime Minister anina imfan da laktuna maibam lokpasing da leiriba kubam masida leisu katpa amasung leiriba museum asida sangaktuna matam amada Second World War gi matamda sona khiba lanfamda laikhidraba amadi asok apan nangkhiba lamising mafamda lusingba ani asina laktuna ikai khumnaba utpa asima stel asigidi yamna saukthokchningai oiba kudam amani video journalist Govind Galoinana Paudam Zariba Navakuma Kagopam Times of Manipur Maibam Lokpasing Paugi maraktan atin babre matang luminasi. Your favorite satellite channel Times of Manipur TOMTV is now on Airtel Digital TV on channel number 646. Baldev, a premier study circle, holiday special, day camp, class 1 to 8 starting 11 December 2019, timing 11 a.m. to 2:30 p.m. Foundation course for class 9 and 10, subjects Science, Social Science and Mathematics, starting 16 December 2019. Registration on or before 10th December 2019. Van service available. Maximum 20 students per class for class 9 and 10. For more details, please visit Baldev, Uripok Khoisnam Lekai, Imphal. Anau amadi nungai pa government ki thaba ma soina phangba yargani ICS coaching center na 100% job phangnaba gi damakta guarantee pidron lagli India gi oina sarkar gi thaba khwaidagi masing ena phangaleba ICS coaching center Imphal aso hangan ICS ki thoidoba officers sing di course amakha ki preparation tobiraga tongan ba department sing gi haibadi banking railway post office home teaching defense court haibu sing asida thabak line phangalagani ICS ki teaching method na minute mari natraga manga sangadaba question singbu second ahum natraga mari da solve to bangamani Imphal da leriba ICS coaching center da boarding ki khudong chabu thamjari for details please contact ICS coaching center Imphal Kasamthong Hodam Lairak Khurumjari Lamjingba finance na makal khudingmaki gari sing haibadi 2 wheelers 4 wheelers commercial vehicles amadi commercial equipment singba loan pisari Documents isang changdana amadi processing matam changdana yamna laiba mawongda loan phangbiragani amadi adom ge achin ba thu bagi damak mayamna wabiragano makal khudimaki gari ke asu bandan lawzari Christmas ke oiba khadaba offer su pisari akupa marol gi damak lengsin birau Lamjingba finance Nagamapa Rims Road opposite Nityananda Temple natragana Lamjingba finance Uripo Hizam Diwan Laikai ekoi gi phone number 6909959834 da contact tobiro Traditional Healing Center adungai ipa ipu haktak tagi chanaraklaba maitei hidang laying jari iramdamda fangliba manamasing kaya sizinaduna side effect laitana laying jari hakchang gi mari suba saru sayang samba amadi singli lonsinaba khaktanatana hakchang fagatpa ngamdana leiba kaya fagalhan mangamba laying ni ngasimag lengsin birau Traditional Healing Center National Game Village Road Lamfelpat 795004 contact number 9612558587 India ki ahanba amasung anisuba IBBF Fitness Miss India contest ta anira gold loduna Manipur gi mingsat purakrabi Joyceni Devi gi instruction makhada hangdok seroi Valentina Fitness Center nupi khaktagi oiba nupaga punna sanamina bagi nuaitaba koiba amata leiroidaba jimni Valentina Fitness Kaisampa Junction opposite Churachampur parking mafam asida Zumba gym cardio na chingbagi sanaba khudong chaba su phangbigani Ayuk pung mga dagina numidang pung nipan phauba sanaba phangbaga loinana akopa marol gidamak Valentina Fitness Kaisampa Junction dagi khangbiba yagani Lengsin birau nupi khaktagi oiba gym Valentina Fitness Kaisampa Junction opposite Churachampur parking telephone number 9612058028
ब्रेक के मतुंग दा मखा दा पाउ मु पिजरे था तरुक नोंग चुबे स्टेट असिदा इसिंग फंगदबगे अवाबा अमा मायोकनेरिबा अमदि इकंग थोलिबसे अखोइना थोनजबने हाइना डायरेक्टरेट ऑफ एनवायरनमेंट एंड क्लाइमेट चेंज के डिप्यूटी डायरेक्टर डॉक्टर टी ब्रजकुमार न फोंदोखरे वफम असिंग असे या स्कूल दा लेबा मणिपुर ड्रामाटिक यूनियन एमडीयू गे हॉल दा पांगथोकपा नोंमगी ओइबा लौमी सिंगी पोइनु मिफम गी थोरम दा फोंदोखिबने इराबोट फाउंडेशन मणिपुर ने सिंदुना इम्पैक्ट ऑफ क्लाइमेट चेंज सस्टेनेबल सॉल्यूशन एंड फूड सॉवरेंटी हाइबा हिरम द सिनकिबा पोइनु मिफम अदुदा डॉक्टर टी ब्रजकुमार मखा तारदुना ngasi मिफम असी यामना मतंग सारबने mahausa पिरकपा इंगसागी खलबु अखोई मियोइबना इसागी नुंगाइनबा अमदि कानबा खरगी येंगदुना इसाना थुगाइजरी मसिमक यामना लाइबक थीबने मसिना mahausaगी खलदा अकाबे कया पीदुना था तरुक नोंग चुबा स्टेट असिदा इसिंग फंगदबगे अवाबा मायोकनरिबने नोंग चुदबना मरम ओइदुना इसाना पुथोकसगदबा साथोकसिंग पुथोकपा ngamdre masina mipal tangba lamdam ama ohelle masi thoktanaba amadi अखोइना करी तौगदगे हाइबसी खनबा मतम ओइरे हाइखि Himalaya nasal irrigation Manipur right from the capacity can tap into the land. Quite long. Ising the PB by the ising sabon the rice people. That was ising the award there. Karawan open water. Sigi post the young Kanawam days. But the ising Sigi cycle seat masala legendary ising cycle by the Irabot Foundation Manipur ki President Th Ajit, Chief Conservator of Forestry Th Mahendra Pratap, MU की Economics Department की Associate Professor Dr. Chinglen Maisnam, Social Scientist Dr. Dhanavir Laistram, Veterinary and Animal Husbandry की Joint Director Dr. C.H. Nandakishwar amadi Agriculture Department की Agronomist L. Sanatombasu sarugya की Dr. Homen Thangjamna Moderator oiba Brainstorming Session amasu pangthokhi Session aduda lup kun mangarongge lusingba sing amadi lomi kyana sarugya की Lomi singi poinu mifamadu pangthokpagi matangda Irabot Foundation Manipur ki President Th Ajitna ngasi fawbuda Irabot Foundation na chinjakta mipal tangdanaba thabak thorom kya paikhatuna lakle toan ba pambai kya na mahusagi oiba khalda asoba saitheng pibana aikhoi miyoibada awaba kya pire nongjugi chang watpana lomi singda awaba kya mayoknari piba masida kari tawba yabage haibadu khananaba ngasi gi poinu mifamasi pangthokpani masida Department kya gi akhangai singna makhatana kari tawba yai haibadu khanabaga loinena warip amusu loguni haikhi akoina waste myam huntok matamda waste singsi akoina ngasagi tumbangamba waste ama tumbangamba waste ama haiti plastic kumba glass kumba yod kumba laibi tumungde posachi tunga tuana khandok piraga akoina waste on hondok pi fatarasu hondok piu aduga phajana sembiu aduga ngasai tumbangamba posena kari kan mafamda thamaga kamai tawdana madubu reasonate tawdege to kai karma phim la singu dege hai posu madu plan taw biu government myam punna cooperation pinraga ngai samas akoi khuna ese koi sakhona ba maru oina ngasi di akoi di sathok puthok pada wataba mikha pondaba sab ta mikha pondaba khuna hai do ominarga kunsin himinasi Standard Robert Janet Academy Nirmala Bas Little Flower St Joseph amasung Catholic School Kanchipur thamlakhiba athingba du handokta bahaina warep nakraina aina tingkraba lalolup KCP People's War Group ki PRO chingkhai ngan bana thadrok pacherola mana hairukli cherolas ne makha tarakli bade hairibe school sing asiga mari lenariba Ben Singh Institute asida thabak tawriba teaching amasung non teaching staff sing amade school sing asiga mari lenariba guardian singna loop ki mayokta lepakpada Tholak labadi madu kanglai khunai yekna bani haina lobuga loinana matik sa bacherak pi bahaina su warip na rehairi Manipur Muslim Welfare Organization MMWO gi mapan suba foundation de gi thoram ngase iboyama sang sumang lila sanglen da pangthokre Triple MDC gi menyang makada MMWO safong lakhibani lup asina safong lakhibagi pandamde lamdam asida senthok hanthana lehoriba maitai pangal furup asi atopa furup singa manaba ngamnaba amadi lamdam asida leminariba furup masen gi marakta nungsi sanana leiminaba amadi lamdam asi saukhatpa santi leiba lamdam ama ohenba ngamgadra khanduna lup asi safong lakhibani haina MMWO gi General Secretary Aminuddin Mojingmayumda phongdokhe lamdam asida sothana lehoraba maitai pangal furup sing Hai proof sing asigo lamdam asigi atopa proof singa manaba thakabada proof ngamna bahona jaba lamdam asida proof asen nungsi chanada lehna bahona ba aduga lamdam asi shanti amasung saukhat pa lamdam ma bahana ngamjagadra khamjaduna nasi Manipur Muslim Welfare Organization si sapong garapani Turel dage aingi wangmada nunglengoi pekpo high court na athingba thamlabasu Thawal Turel dage nunglengoi peklaga purakpa tata truck tarama pangase Thawal River Conservation Committee TRCC gi miyoi singna faraga haido hankre
Thawal Turel Kallu haiba hiramda yumpham oiduna club kunthra mangana punsilaga semba committee asina ngasi ayuk pung mari dagi taret fawba nunglengoi purakpa gari sing sek tawbada gari sing adu fabani farba tata gari sing na purakpa nunglengoi sing adu Thawal thongkhongda leiba playground da haidok halaga gari sing adu thadokre hairi hiram asigi matangda TRCC ge convener Kumanthem Inauksana kumza lising ani 19 gi February 19 da committee asina Thawal Turel kanbiyo haina high court ta PIL ama thaki PIL asigi matungina high court na lamda masida leiriba turel singdagi ayan gi ayaba yaudana nunglengoi pekpa yaroi haina atingba thamkhrabani adumaku ngasi fawba Thawal Turel dagi nunglengoi leptana pekli haibagi khudam ngasi fariba nunglengoi purakpa gari sing asina takli high court na atingba thamlabasu mari leinaba forest department singna sel lauraga nunglengoi pubada yahaliba asi mari leinaba singna midyeng changbiyo haikhe Sangsil liba turel sing kanaba sangsen ba kongjang stage da ausi ke phong na mari leinaba department sing turen gi mari leinaba department sing na TR kak tabida nung amasung lengoi porpa gari sing je paisa lauraga thadu haiba pot se sigi akoi video TRCC gi member sing gi kuda leijare loinana akoi ne thamjani gi di asigumba yamna honorable high court ki achingba leina turel gi asumlaba asuki matik phibam zadaba se masibu singna dana turen munna heliba se mari leinaba authority na achu matamda khoi honorable high court ki keno se order se thabak to onthok piu amasung Thawal Turen bu kanbada khoi punna saru yaminasi Green Pyramid Coaching Center nisinduna haukiba October 5 dagi kuntaret fawa pangthokiba ahan by state level mega test examination lising nei tarmapanda makong mothang tagraba mahiroi singda mana mathum yenthokpagi thoramga se gari da leiba modern high school da pangthokrai ngasi mana mathum yenthokpagi thoramadu da saru yakiba Johnson Higher Secondary School gi lecturer Dr. L Ritendrona lamdam masida mahiroi singna exam da mark wangna fangduna mai pakna ba khak khanduna mahi tambagi hainabi ama leiribasi thadokpa matam oire punsida nungaiba apenba amadi khunai da kana ba thabak khara da oiribasu tawba ngamnaba magul leba mahiroi ama oibagi tangai fadaba lei masida natana mama mapa oibasingna masa singbu lairik haihiningi ni haiduna nongan badagi numit taba fawba coaching center da thaduna mahiroi sing pothanaba anuba wakalon puthoknabgi matam pidabasi apabu khudam natte masina hogalak leba mahiroi singi creativity hanthangani maduna mahida kumang saushin bangam loi haiki Class 10 da tamliba mahiroi singtagi oiba competition aduda St Joseph Higher Secondary School Imphal gi lanchenba thoksomna ahanba school asimaki Charlton Yumnamna ani subaduga Heritage Convent Uripoki Aristo Oinamna ahum subataki yam fajaba yamna afaba aikoi school dagdi di ya toina fajana talak ragasu coaching center du chalu badagi ngasi di first position yarapa adigi position holder yarapa mayam yaw ki dabna de aikoi ngasi khabar khala stam du media da mayam thena bi du lari tamba matamda ai gi tung gi future gi khalaga ai nungaina boina tambiu sagi white collar job phangna ba de doctor engineer oi de di highway wakhan du da di thadok piraga sagi lari tamba se nungaina ba tambani highway wakhan do madu ai gi idea ai gi opinion ai gi suggestion oina hai no ai sei thamaga intention Paugi maraktan atin babre matangalong minase Admission open. Admission open. Sangai Tutorial Kwakatel. Class commencing revision course 5th December 2019. Timing 3:30 p.m. to 7:30 p.m. Foundation course 9th December 2019. Special features mock test, printed study material, hostel for boys and girls, van services. For more details, please contact 8787 307 245. Pakhong ama chalake. Chalune. Chahi amagi plan tauge haradi. Phau pambi thabiyo. Chahi taragi plan tauge haradi. U pambi thabiyo. Chahi chamagi plan di. Ichabu afaba school da mahai tamhanbiyo. Icha kaina afaba school haidi. Lanai coaching tawagi awaba lehendaba school du da dum changnaina coaching tawhanba. Mama paga chamanana warak watembi ba. Gym, aerobic, dance, football, thangta. Mamang da 12 exam gi topper su puthokraba. Khwaidagi chawba, nanba, khwaidagi phaba school. Slopeland Public School Khongjom chumabra. Chumme yam khangi ko. Yes, only Slopeland Public School Khongjom. Takshila Institute, most trusted national brand with 27 centers span India. 21 plus years experience in NEET G coaching. Highly qualified IITians, NITians and doctor as permanent faculties. 25,000 plus success stories in the past 21 years.
online, offline doubt clearing session. Study materials designed by Takshila Research and Development Cell. Smart class with centralized live classes from head office at Delhi. 24 hours Wi-Fi campus. Brought to you by Heritage Convent at Thangwaiban DM College Road, Imphal. Contact number 600 944 5522. ब्रेक की मतुंग द मयाम तराम नक्सरी मखादब पाउदा सही असिगे नवंबर 9 दा पांगथोकिबा कॉलेज इलेक्शन गी मॉनिटरिंग सेल न सिंदुना ngasi थांगमैबंद लेबा इमा कुंथोहन बिदा इलेक्शन असिदा माइ पालखरबा माहिरोसिंगबो ओकपगी थर्म मा पांगथोखरै थर्मसिगा मरि लेनेना मॉनिटरिंग सेल गी कन्वेनर KH सराजुद्दीन फोंदोरपदा सही खुदिंगी पांगथोक्तुना लाक्लिबा कॉलेज इलेक्शन दा Code of Conduct Thamduna, Saksa Hijanaba Amadi, Mayaka Polam Singh the Gay, Lapton Bigamak, monitoring cell as a Kales Kudinge, Hango Kibani, Lunena, election Gimatamda, Asobotodang Lubikiva, Kales Singi, Mahiroi, Principal Amadi Aro Simbusu, Tagatsari Haike. Academy atmosphere da ohong ba mayam mo lai masigum basing mayam asi koina makoibu taram no oga masigum ba mayam masigi khunai sida chokhat pa khunai ma purak na bohona ba lamdam masibu tangdu leitana education the free education free zone haiba dugi pandam da makoi si ba koina message pi jaga dori ni aduga makoina tawgada ba thabuk sing asida mapung phana daki union pugador sing jina mapung phana puba ngambagi thauna adu su ishor na moi de pina boisano election asi pangtok na bohona ba chauba thodang lokiba aro amadi principal sing mairoi sing na tangdu leitana election asi pangthokibagi damak monitoring shen gi makai dagi su amuk hanna makoi bu thagat pa amadi taram no okpa du khongdok chani Hojik say another lady citizenship amendment bill CAB gi mayokta Assam sin batungna loop kaya na akan ba wakat kongjang sanction kray bill asina awang poklam damda chawna solok pa yabagi akiba leibna bill asi pass over amadi chanahan ba yaroi haina kendra sarkar gi mathakta tuan ba loop singna akan ba kholaw kaya lauki go back BJP sarkar go back RSS haina Assam gi artist activist amasung all Assam students union asugi mahiroi singna asoba rally amasu Assam sin batungna sathaki amasung Asuna hayeng Assam ban kaukre nakalamaromda Cotton University amasung Dibrugarh University gi mahiroi singna su CAB gi mayokta rally chathaki Friendly environmental warriors few jiriba mamadi the new incarnation irka Kalinagar ga khusamladuna nongmagi oiba V keeping gi training program amangasi irka gi auditorium da pangthokre thormadu gi atoiba mithunglen gi oiba warol piraduna Manipur Food Industries Corporation Limited MFICL gi vice chairman su oiriba few gi chief advisor K Sharat Kumarna asigumba training asina jiribam lamda masida kharada oiribasu kohi puthoktuna masana masabu thabak pijabata natana lamda masigi senmilonda su chauna kanaba pibangam lagani loinena jiribam lamda masida kohi yamna puthoktuna senmilonda ahom khunai ama purakna bahona bada mahaki maikaidagi angamba mateng pangani amadi koyupu sabada changba senfam puthoktuna miyam punna kanana bahona gani haiki Sana na bukan na hakim magi degi kari tahu ya bagi habito ay financial assistance kari tahu ga ay koi lagi ba naharot singi yumda yan dog da koi po ani degi na hum bhawan ter manga bhogi manunda thamna na bagi plan do ay technical expert ka tanar rai man tahu jage inai sida tha humari tha ama ani le ramaga lai ba potu ga mathanda la potu change tu ay koi change hai ba change to dumi makha Hojik muk sana bagi pau pang bigani. Moreda leiba nifum do chuba Assam Rifles Battalion asinduna Indo Myanmar ngam khaigi manakta leiriba Holland 5 village the friendly football amadi volleyball match ama sana krai
kuntaruk suba sector Assam Rifles ki Brigadier Sunil Sherona athoiba mithunglen oiduna haudokiba match aduda more gi nipum dai suba Assam Rifles ki commandant Sumit Sud amadi Holland 5 khulgi chief Lalkhulun Hawkip su sarugya ki volleyball match aduda Holland 5 FC na winner oiki Myanmar gi nakaldana Nakala runners up amadi more team na ahum subam pham kanbangam ki Assam Rifles commandant amadi kunna sigi chief yauna athoi hen ta khraba team singda manamatum sian thoki Housing ase yuk phone kiba Manipuri pause sing sige maru pausing pune minase Sangai Express Manpek na miyam gi khongjang laukthokre Suna December 10 da pung 15 ge Manipur ban kaukre Chief Minister na Imphal Dimapur flight service hogdokre Pokna form CA bill Manpek na leaders meet pangthokre Awang nung pokta cap 2018 chanaba yaroi haina amuka hana firep laukre MP anigi yumda Maira Paibi singna thomjin kre Imphal Dimapur flight service hokre Nagaland ga hena phaba mari thamlagani Chief Minister Wien Lanpau CAB gi matang da pangthokpa leaders meet na warek mari laukre Manpek na ngasi dagi hogduna sa thagadaba khongjang sing lauthokre Pangai gi Forensic Science Laboratory mapangal kangkat anabagi PIL Nirvaya Fund gi senfom sing sizinaram dabagi matang da High Court na lengak tagi report kaukre Imphal Dimapur Guwahati flight service CM na hogdokre Suna December 10 da Manipur pumba total shutdown torgani lauthokre Naharul gi thogdang Chief Minister na Imphal Dimapur flight service hogdokre Service asina Nagaland ga mari session halagani Chief Minister Manpek na December 8 gi nongyai matung pung amadagi sinthale pagi khongjang lauthokre Neso gi khongjang sokaluduna Suna December 10 da total shutdown lauthokre Chemical fertilizer season aduna puthokpa chinjak sing sarubadagi cancer yauna laina makhal kaya naraknabagi masak oiri Shyam Kumar Sana Laiba CAB Manpek na December 8 dagi pung yangkai sinthale na ba lauthokre Ngasi na miyam lambi da thoraklaga CAB yaning da bagi khongjang sanction biyo Chief Minister na Imphal Dimapur flight service hogdokre Isel Express Chief Minister na Imphal Dimapur direct flight service hogdokre Prime Minister gi khongchat kamari lenana Sem Sariva Singh Chief Minister na yangshin kre CAB 2018 Parliament puthokadaba December 9 da miyam gi akan khongjang sanction lagani Manpek Assembly gi Women and Child Committee na Imphal gi Central Jail da chatuna nupi singi phibam yangshin kre Suna December 10 da pung 15 ge total shutdown lauthokre Iraiba kalakpa mi hobana mi amabu hekta hatokna bagi mayokta aikoi punna leplasi ibobi CAB gi mayokta December 9 dagi 13 fawba akan ba khongjang sangsinaba Manpek na lauthokre Aroibada maroiba pawmukana pangbigani Manpek na lauthok ki ba khongjang bu sagaluduna kaithel fambi iba singna wakat khongchet chana ba thorang ngai police na thugai krai Miyam gi Mayokta Center na thabak torak lagade Manipur Democratic Alliance amadi Sip Sena Manipur na miyam ga loina na thengnagani haina MDA gi convener Tombi na phongdok krai Japan ki Prime Minister Shinzo Abe ki Manipur khongchet ki mangwinena India Peace Memorial amadi Imphal Peace Museum gi akoi bida senjin sajin bi thabak kana sathari Hoziki oina di matang sida Manipuri Paul Jare Times of Manipur gi Manipuri Paul yang biru singba mukana kurumjare